ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯕ ꯅꯣꯡꯃꯇꯪꯗꯤ ꯆꯥꯝꯊꯣꯛꯅꯈꯤꯁꯤ ꯀꯥꯏꯅꯕ ꯇꯥꯔꯕꯁꯨ 이번이 노무땅디 짬통나기시 가이나바 따라바수 이번이 아이학땅디 우나랑기시 올키바 따라바수 아로이바 타무식나 가이나기시 타무식나 가이나기시 노무땅디 짬통나기시 가이나바 따라바수 이번이 ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯕ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯕ ꯈꯪꯅꯍꯧꯗꯅ ꯊꯣꯛꯅꯈ꯭ꯔꯕꯅꯤ ꯆꯥꯝꯊꯣꯛꯅꯍꯧꯗꯅ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯟꯅ ꯂꯧꯅꯔꯒ ꯁꯥꯎꯅ ꯁꯥꯎꯅ ꯂꯩꯅꯈ꯭ꯔꯅꯤ ꯅꯣꯡꯃꯇꯪꯗꯤ ꯆꯥꯝꯊꯣꯛꯅꯈꯤꯁꯤ ꯀꯥꯏꯅꯕ ꯇꯥꯔꯕꯁꯨ 이번이 가이나바 따라바수 이번이 가이나바 따라바수 이번이 Thank you ma'am. Naibun nung sibira masing masigi Manipur ki Kasim Kaya Sinba Thungna mayang bisa batal one of the most famous